ꯂꯥꯛꯂꯤꯕ ꯖꯨꯟ 18ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ꯫ ꯐꯤꯐꯥ ꯑꯃꯁꯨꯡ ꯕ꯭ꯔꯣꯗꯀꯥꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯔꯥꯏꯠ ꯚꯦꯂꯨꯑꯦꯁꯟꯒꯤ ꯃꯇꯥꯡꯗ ꯌꯥꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯕ꯭ꯔꯣꯗꯀꯥꯁꯇꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯤꯂꯥꯌꯟꯁ ꯑꯃꯁꯨꯡ ꯗꯤꯁꯅꯤꯒꯤ ꯖꯣꯏꯟꯠ ꯚꯦꯟꯆꯔ ꯑꯣꯏꯅ ꯋꯥꯔꯜꯗ ꯀꯞ ꯑꯁꯤꯒꯤ ꯕ꯭ꯔꯣꯗꯀꯥꯁꯠ ꯔꯥꯏꯠꯁꯀꯤꯗꯃꯛ $10 ꯃꯤꯂꯤꯌꯟ ꯑꯣꯐꯔ ꯇꯧꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯐꯤꯐꯥꯅ ꯄꯤꯅꯕ ꯈꯪꯍꯜꯂꯛꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯑꯄꯤꯛꯄ ꯁꯔꯨꯛ ꯑꯃꯈꯛꯇꯃꯛ ꯑꯣꯏꯕꯅ ꯐꯤꯐꯥꯅ ꯌꯥꯔꯛꯈꯤꯗꯦ ꯍꯥꯏꯔꯦ꯫ ꯁꯣꯅꯤꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯐꯤꯐꯥ ꯔꯥꯏꯠꯁ ꯂꯧꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯅꯈꯤ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯣꯅꯤꯁꯨ ꯈꯣꯡꯐꯝ ꯍꯟꯗꯣꯔꯛꯈꯤ ꯍꯥꯏꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅꯁꯨ ꯗꯤꯜ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯐꯤꯐꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯖꯤꯇꯦꯜ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯨꯝꯖꯥ 2022ꯒꯤ ꯋꯥꯔꯜꯗ ꯀꯞ ꯌꯦꯡꯅꯈꯤꯕ ꯑꯗꯨꯒꯤ ꯆꯥꯗ 94.9ꯗꯤ ꯆꯥꯏꯅꯥꯗꯒꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯐꯤꯐꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇꯦꯔꯤꯇꯔꯤ 168ꯇ ꯕ꯭ꯔꯣꯗꯀꯥꯁꯇꯔꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯂꯩꯔꯦ ꯍꯥꯏꯔꯦ꯫ ꯐꯤꯐꯥꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯗ ꯃꯦꯗꯤꯌꯥ ꯔꯥꯏꯠꯁ ꯌꯣꯟꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯃꯗꯤ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯂꯩꯔꯦ꯫ ꯕꯤꯂꯤꯌꯅꯤꯌꯔ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯒꯤ ꯔꯤꯂꯥꯌꯟꯁꯅ ꯂꯨꯆꯤꯡꯕ ꯔꯤꯂꯥꯌꯟꯁ ꯗꯤꯁꯅꯤ ꯖꯣꯏꯟꯠ ꯚꯦꯟꯆꯔ ꯑꯃꯗꯤ ꯁꯣꯅꯤꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯔꯛꯁꯤꯗ ꯗꯨꯔꯗꯔꯁꯟꯅꯁꯨ ꯋꯥꯔꯜꯗ ꯀꯞ ꯑꯁꯤꯒꯤ ꯕ꯭ꯔꯣꯗꯀꯥꯁꯇꯔ ꯑꯣꯏꯅꯕ ꯐꯤꯐꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ 2019 ꯑꯃꯁꯨꯡ ꯀꯨꯝꯖꯥ 2022ꯒꯤ ꯋꯥꯔꯜꯗ ꯀꯞꯁꯤꯡꯗ ꯆꯥꯏꯅꯤꯖ ꯁ꯭ꯇꯦꯠ ꯕ꯭ꯔꯣꯗꯀꯥꯁꯇꯔ CCTVꯅ ꯔꯥꯏꯠ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯐꯪꯗꯨꯅ ꯌꯥꯝꯅ ꯉꯟꯅ ꯄ꯭ꯔꯣꯃꯣꯁꯟ ꯀꯟꯇꯦꯟꯠꯁꯤꯡ ꯊꯥꯕ ꯍꯧꯈꯤꯕꯅꯤ ꯑꯃꯗꯤ ꯁ꯭ꯄꯣꯟꯁꯔꯁꯤꯡꯒꯤ ꯑꯦꯗꯚꯔꯇꯤꯖꯃꯦꯟꯠ ꯀꯌꯥ ꯑꯃꯁꯨ ꯐꯪꯈꯤꯕꯅꯤ꯫ ꯒ꯭ꯂꯣꯕꯦꯜ ꯂꯥꯏꯅꯔ ꯇꯤꯚꯤ ꯔꯤꯆꯇ ꯆꯥꯏꯅꯥꯅ 18.8% ꯑꯣꯏꯔꯤ, ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ 2.9% ꯑꯣꯏꯔꯤꯕꯅꯤ꯫ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ 22.3ꯀꯤ ꯆꯥꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯖꯨꯟ 18ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯋꯥꯔꯜꯗ ꯀꯞ ꯑꯁꯤ ꯆꯌꯣꯜ 5 ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯦ ꯑꯃꯗꯤ ꯗꯤꯜ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇꯪꯗꯥꯡꯕ ꯈꯪꯗꯕꯅ ꯕ꯭ꯔꯣꯗꯀꯥꯁꯇꯔ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯁꯦꯝꯒꯠꯀꯗꯕ ꯑꯃꯗꯤ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯏꯟꯚꯦꯟꯇꯔꯤ ꯀꯌꯥ ꯌꯣꯟꯒꯗꯕꯁꯤꯡ ꯑꯗꯨ ꯄꯟꯗꯨꯅ ꯂꯩꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯤꯌꯥꯝꯅ ꯆꯍꯤ ꯑꯁꯤꯒꯤ ꯋꯥꯔꯜꯗ ꯀꯞ ꯑꯁꯤ ꯌꯦꯡꯕ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒ ꯐꯪꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅ ꯑꯁꯤ ꯄꯥꯝꯖꯕꯁꯤꯡꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯅꯥꯡꯕ ꯑꯃ ꯄꯣꯛꯄ ꯍꯧꯅꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫